Manipur da yamlaba armed security force leirabasu chahi sige hourakpadagi ngasi faobada Nupi Angang chamal kunhumdoirom rape Meesi-Meena Yaona Khudongthiba Nangkhi haina WAD na report ama thamlakli ngasi Women Action for Development watna thadorakiba press release amagi matung inna chahi sige January amadagi tha sige kunhumdoi fawgi manungda suicide tawba mioi manga punsi temsin nakhiba mioi ani rape tawkiba mioi mapan molest tawkiba mioi taruk kidnap taunaba hotnaba mioi taruk mangkiba mioi kuntaret mihat thin hatkiba mioi nipan chingnaningai oiba mawongda siramba mioi taramathoi asal tawkiba mioi mapan cyber crime da mioi ama nongmaina panba mioi mari chapokpada laikidaba mioi ama rape taunaba hotnakiba mioi manga thausadana layingbadagi mioi ama yauna punna nupi angang chamaga kun manga khudongthiba nangkhibaga loinana Meesi-Meena yauki haina WAD gi coordinator Afun Saifuna fongdorakli WAD gi cherol amana hairibadi thogliba irang asida security force masing yamna state asida deploy tawrabasu nupi angang gi mathakta chathaba crime kayadi thingbangamdri masimak khunai asigi laibak thibani lan tawbu faobada ingadaba niti niyom kaya lamdam asidadi indri nupi angang da crime sathaba haibasi genocide ni amadi child rights yauna mioi amagi human rights sing khongauna bani amaromda Beijing declaration ge chahi kuntra surakpaga loinana hayengdagi hauraga mathang tha December gi tang tara fawba International Day for the Elimination of Violence Against Women and Girls palan tawgadawriba sida aikoi khudingmakna saruk yaminaduna nupi angang da ot naiba yaudaba amadi akituzungba pidaba khunai ama ohelasi lamdam asigi tungi mirol kallasi haina WAD gi cherola sina makatarakli